accomplished life hairiba punsi se masi mongni hoina target tawodabas makhoi gi life ki purpose ama lei my purpose se passion ge align tawi nifu jorok phawbada ai se c level chatkani chahi yankhai sorakpada c level chakani chahi yankhai manga da ai c level chatkani aina punsi da sitting da cc tarongani ma master plan ama se mi my gi destination ama leiba haiba master plan se execute tora my gi whatever number of years mana punsi da phangjaba hingba phangjabagi ko universe ma ona pbi hingba gi matam do chahi yankhai humbu humra marfu chama ko whatever matam aina hingzaba do my purpose execute tora sakani my no retirement ma se millionaire billionaire ho bi yani ai punsi nungai ni sen thum abundance oigani sen thum yawa leiroi adaidi ai ki family matam purukta makoi nungai gani society da ina karigumba value add amato isu torongani aduna aina maram oiraga aina polakpada phangzaba laibang paldo world do adudagi aina siba matamda step point masak amakhakta soina value add toromaga isi gani khandura jengu tayang panda leiba 8.4 billion people sina viva sing sina karigumba asigumba mabkhalgi punsi mahing tardi Look up to the sky. Do you see